अहानबदा मरोइब पाव Deputy Secretary Ministry of Travel FES Ganesh Nagaranjanna Churachandpur District ki Chaukat Thaurangi Fibam Yengshinkhre. Arambai Tengolgi Fakibashing Thadokadabani Haina Naurem Leikai Lai Mamang the Human Chen Semduna Khongjang Changshinkre. Amadi Canada, Brazil, Paraguay, Amadi Morocco FIFA World Cup ki round of 16 pre-quarter final chankre. Kurumjari STV Manipuri Pamiding Tabiri Bapumna Makpu Taram Nokchari Pausanona Pizari. Deputy Secretary Ministry of Travel FES Ganesh Nagaranjanna Churachandpur District NITI Ayoki Makhada Paikat Kiba Aspirational District Program Chaukat Thorang Kayagi Project Shingyang Sinkre Mini Secretariat ki DC ki Conference Hall Deputy na Chair Lauduna Mifamadu Pangthokibani Mifamadu da Deputy Commissioner Krishna Kumar District Official Singh Amadi Tongan ba Department Singhi Mihu Singh Susaru Yaki Department Singhi Marakta Coordination Lainaduna Thabak Shingkhumang Chaushin Naba Nagaranjanna Khanghanki Tungda Deputy Secretary na Nupi Amasung Angang Shingi Sagatliba Specialized Health Unit ki Phibam su yengshinki Arambai Tengol gi Fakiba Ichasing condition amata yaudana thadokadabani haiduna Langthawal Kendra Mairapai bi coordinating committee na Indo Burma Road ki Naurem Leikai Lai Mamang the Human Chen Semduna Khongjang Changshinkre Khongjang aduga mari leinana Mairapai bi amana Fungdorokpada Arambai Tengol gi Fakriba Ichasing makhuta khutlai pai ge haiduna pai kibanate Iramdam Ipurup kannana ba khutta khutlai namduna pai kibani May ahumdagi thokiba irang ashida matamadugi chingkhong chingyada leiriba miyamna makhoibu kanbinaba laurakpada Arambai Tengol na khutta chaitup watup paiduna thengnakhibani Governor ga AT ga yanakhiba amagi makhada lengakta khutlai pikhibasu leikhre aduga hojikna phaba punba horakpa mamawi bishingna yaba ngamloi isa singbu condition amata yaudana thadokadabani haiki Kuki Najiri Pamna Toki incident, Adiki Kamal Babu incident, Hemanjit Ninthangami accident, Rishikantagi, Punamaxelo Kudela Tomong Sabatong Lawi, my Kupsela Moyuna Pabide, Yellow Me, Naga, brother is Tarupo, Paraganda, Torture Toraganda, Makamaka Halaga Putoba, Halibamido Masaka about the woman of Habida Badua, Kunaka, Culture, Yokatariba, a Quebukaida, Sopida Gena Senari, we just want a Pabi Basakuya and India. Matam Sangna Paumi Sinfamda Leramba Guru Aribam Naucha Sarmana Laikidabada Am Jugi member Singna Aroibi Kaikumnabu Utkre, Kaisham Thong Hodam Laidaktagi Guru Aribam Naucha Sarmana Masagi Anaba Amana Maram Oiraga, Ngasheyu Anganbada Kanghodana Laikidabada, All Manipur Working Journalist Union Gi President Asem Bhaktana Luchingba, Manipur Press Club Ta Pangthokpa Achamba Thauram Amada, Am Jugi Hanagi President Wakem Cha Samjai, Bijoy Kakching Dabam Yauna Am Jugi member Singna Laikhidrabagi Mafam Dahika Lekat Tamduna Aroi Boini Kaikumnabu Utkre, Guri Aribam Naucha Sharma Kaishamthong Hodam Leirakta Guru Aribam Brajamani Sharma Amasung Guru Aribam Radhara Nige Machanupa Oina Inkumja, Lishingamaga Chamapan Humpu Mapalgi January the Poke, Mahangni Hinglingai Matamda Paumigi Sinfam the Leiduna, Sahara TV Amasung ANI News Agency Gi Infal correspondent Oina Thabak Puram Ki, Mahaki Aroiba Matam Pawada Infal Times Pauchegi Paumi Oiramki, Paumi Sinfamda Leiduna, Paumi Shingi Yaifanaba Taushil, Yatpada Taudang, Lobo Oina, All Manipur Working Journalist Union Gi Kumja Lishingani Tarama Thoidagi, Kumja Lishingani Tara Humdoi Fauba, Standing Committee the Saru Yaramki, Kumja Lishingani Tara Humdoidagi, Lishingani Tara Manga Faubana Am Jugi General Secretary Gi Thogai Shupuramki, Laikhidraba Guru Aribam Naucha Sharma Mahaki, Loinabi Amadi, Machanupa Amaga, Machanupi Amaga Lehauri, Aroibi Kaikum Nekiba Duda, Royal Riders Manipur Gi President Luching Duna, Ngasige Haikat Laikata Club Ashigi, Member Singsu Saruyaki, Laikhidraba Naucha Club Asigi Sumaru Bathodang Kaya Lauram Ki Hairi.
Sri Sri Govindaji Temple Board na sinduna Govindaji Temple Board ki loisang pumnamak na saruk yaduna ingagi Purnima numita pangthokpa Ashnand Jatra gi thauram Palace Compound da leiba Sri Sri Govindaji Temple da pangthokre ngasi gi thauram madu da tongan ba loisang gi thaupuba sing saruk yaki thauram ga mari leinana Govindaji Brahma Shava gi Dharma Chakravati gi thaupuriba Frailatpam Jayadev Sarmana ingagi Purnima numita pangthokpa Ashnand Jatra asi ning Chandrakriti gi haktak tagi ngasi phauba paring naina chatharakpa thauram amani thauram asi pangthopagi maramdi chahi amagi manungda aikoi miyoibada thengnagadaba ana yek amadi awa ana pumnamak ingagi Purnima numitagi ingengi nongma panba numit phawbada ishwarna pumnamak pubiduna miyoiba khunaida nungai yaifanana leinana bagidama pangthokpa thauram amani haike Ngasi Purnima se ngasai ung hak lai ramani adubu chatnabigi matung ina parampara kaidana ngasi sida Snan Jatra pangthoi bane Snan Jatra pangthok boisgi nunggi oibo wahan thokse sahi amagi manungda miyoiba singsida ana ayek awana kanbase haiba Snan Jatra numisidagina hayeng netra usop haidana ingen gi noma pan sida vigraha ahum se lekhalakadoi madugi mohosop amsu leiba haiba ha makhai ama supna laibaki oiba miyoiba jati singse masida lakadaba ana akan base masi bhagwana madubu pubirage haidana magi manai brahman amagi mafamda takpi ki bo pham lai aduma brahman gi mafamda taramba awaba dasa pumna mukta Sri Bhagavan masamangna seba tobibadigi magi anaba loi pokraba matungda masi nungai reba nang wargano nangi damakta aina ne nahu sinbiragani haidana Bhagwana takpi khieba Manipur rajya sida natana biswa jagat sida laiba miyoiba haiba kangup singse sigi mafamda lakadaba ana ekpumna mukta Bhagavan Sri Jagannathana madu bubiraga madu palan tawbaneba Maivam Sagai gi Ibudau Apokpa Kurum Jabagi Thauram Leima Pokpam da Leiba Khubam da Pangthokre Ibudau Masung event dagi mapam da Sagai Chasing na hikalekat tamduna thauni jaki Sagai gi apun mamifam amastu Sagai gi oina pangthok tuna chawkhat thaurangi matangda khanaki FIFA World Cup ki ngarang athengbada Houston Stadium da sanakiba round of 32 gi match da Brazil na Japan bu goal ani amada maithiba piduna pre-quarter final changkre Brazil gi mai pakibagi goal ani adu Casemiro na match ki minute 53 subada amadi G Martinelli na match ki apiba matamgi ahapa minute tarukta chankivani match asida mighty kiva Japan gi goal aduna ke shonona match ki minute kungat mapal subada chankivani ngasi ayuk Boston Stadium Foxborough ta sanakiba match ta Paraguay na Germany bu penalty shootout ta goal mari ahum da mighty ba piduna pre-quarter final changkre match asida team animak na apiba matamda goal amamam chanaduna draw chatpadagi penalty shootout decide tawbada Germany na goal Manga Marida Maithiba Pikibani Germany ki apiba matamda chankiba goal adu H Havert na match ki Yankai Mari Shuba mineta amadi Paraguay gi goal aduna J Insiko na match ki minute nifuni thoi shubada chankibani Studio Monterrey Guadeloupe sanakiba atopa match amada Morocco na Netherlands bu penalty shout out ta goal ahum anida maithiba piduna pre-quarter final changkre match asida team animak na apiba matamda goal amamam chanaduna draw chana badagi penalty shout out na decide tawbada Morocco na Netherlands bu goal mari ahum da maithiba piduna pre-quarter final changke Morocco gi apiba matamda chankiba goal adu I Diop na match ki apiba matamgi ahapa minute amada chanke Netherlands gi goal aduna si Gekpo na match ki apiba matamda humdrani thoi shuba minata chankibani hairi Drug dealer ahum ahak pachairak piragani haina KCP PWGMC unification na hairi lo na Thinkraba loop ashigi piaro chingkai nganbagi cherol amada loop asina drug kamari leinaba miyoi taret ki mathakta akan mamiyeng changduna lakli makhoi gi manungda Wahidur Rahman Elias Ibungo MD Achauba amasung Avash Khan Kingpin Singni
खंगबगा लोइनना अकनबा मित्येंग चंगलगनी पार्टी असigi सेंट्रल कमिटी मीटिंग दा ताखिबा वारेप की मतुंग इन्ना ममांग दा वाखल तामिननबा कयारक हाइख्रबा अमदी हंजिन हंजिन वार्निंग थाख्रबा फावबदा थवोय वावोय दना मखोय अहुमना लाकपा सिना अहकपा चैराक पीरगनी हाइरी पाउगी मरक थन्ना तेंबा ब्रेमतंग लौजरी Admission open. Regular medical course for NEET UG 2027. Regular engineering course for JEE 2027. Course structure for RMC and REC. Free studentship. 50% fees concession. For more details, come and complete your dreams. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani. Class 12 pass amasung masagi chahi tara taretagina kunmanga fawbagi manungda leiba nahasingna Hotel Imphal by Classic North AOC gi 3rd floor da lengthopiro. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. ब्रेक की मतों मुकहना तराम नोकचरी मखा ताबा पाउदा 33/11 kV मोंगशांगई सबस्टेशन दगी P/11 kV नंबुल फीडर हयेंग जुलाई अमा अमदी जुलाई मरी गी अयुक पुंग मापल मखाई दगी नुमिदांग वाइरम पुंग मरी मखाई फाउबा मई मुदकनी फीडर अशना कोनबा MSS बिल्डिंग कोंजेंग लेकाई दगी क्लब कैथेल कोंजेंग लेकाई फाउबगी कंज्यूमर सिंगना मई फंगलोई हाइरी लोशलकपदा मरोइबा पाउशिंग अमुकहना पिजरी. Deputy Secretary Ministry of Travel Affairs Ganesh Nagaranjan na Churachandpur District ki Chaukat Thaurangi fibam yengshinkre. Arambai Tengol gi fa kibashing thadokadabani hai na naurem leikai lai mamang the human chain semduna khongjeng changshinkre. Amadi Canada, Brazil, Paraguay amadi Morocco FIFA World Cup ki round of 16 pre-quarter final changkre. Matang Noon-Istv Manipuri Bawang Lushinjari Midyang Tabidom ni Pumna Magpo Mukana Kulumjari.